Post Cold Wargi matungda honglekleiba malemgi ahongba kayagi manungda khwaidagi maru oiba yamna sukiningai oiba ahongbadi nat amasung aikhoigi saktam. Aikhoina iromdom lepchanabagi wakhalon lengaklon amasung senmetlon haibasidagi nat amasung aikhoigi saktam haibasisu yamna maru oiba hingbada changba pochang ama oiri. Chatnavi nat manaba natraga naksinana manaba singdi lengaklonda senmitlonda lining londa amadi atai hiram kayada tengbang naduna laina sakhatminaba yabagi uithokpa maram kaya lei. Yelhaumi oiba salai samitei aikhoigi ngasi oiriba amasung tungi oirakpa yaba phibamsing kupna yengsinduna aikhoigi natki oiba saktam amasung lining lon masa maring phandok hanba mathau tai. Aikhoigi senglaba laikon sing natraga laifam len singi asengba saktam maram sadana kaihalloi dogani. Nampuda kaihalaklabadi aikhoi sidokpa phau ngamna mayoknagadabani. Laingaki senmitlongi amasung natki pangal faba laibak singi achoba chawkhatlonda Purup macha oina hingliba aikhoigi saktamsi mangkhigadra natraga mutkigadra haibagi akiba phauhanbada Hindu Muslim amasung Christian gi chawkhatlonda tinsin khigadra haibasini. Western Universalism, Muslim Militancy, Chinese Assertion asuna chingwa mayam asigi marakta purup macha kayagi kangkul hanadagi mutkrabani. Aikhoisu mutkigadra haibagi chingnaba phorakli. Salaisa Universalism sakatuna malemgi oiba anoba yawol sida aikoi matau karamna baringjel mathauna leida hingba ngamba furup amani haina sakta kadawribano haibasigi wahangi paukhum yamna maru oirakli. Aikoina isagi oijaba khak thiduna migi chatnabida nata amasung lining londa tension kiba haibasi furup macha oiba aikoigi kangkhol mudingai gi achoba machak amani. Amarumda achoba phurupki mitop mian cha changhanduna aikhoigi irakta tinhanbagi ayaba leihanba asisu phurup macha aikhoigi kangkhol mutningai gi achoba maram amani. Maram asina migi achoba chawkhatlonda tinsin kiba haibisisu aikhoigi kangkhol mutningai ni. Phurup kanminasi hairaga phurup aselgi makhong thudeknabagi thabak khutakta leplasi kanglaipak imana yaifare.